Mamang chahigi megi tang ahumdagi ngasi phawba chatharliba irang asiga mari lenana Meitei Council More amadi Meitei Society Churchanpur anina ngasi miyamgi interesta moirangda leiba hotel elegance ta apun ba mifam ama pangthok sabani mifam asina India government amadi Manipur government na hojik tholiba irang asiga mari lenana mamangi tang 15 da lengaki oiba yamna positive oiba normal la ani na koina khanjaramaga madugi ona taina bada kari sumdal andana madugi nongan bada aikoigi Manipur gi lebiriba MLA amadi minister taraga mapanna lusingba abadi honorable CM sinbegi lalong oina chatharaga lakpa si adugumba koigi social media Madugi viral amu orakpasi organization ani Meitei Council More amadi Meitei Society Churchanpurna awang bathakta condemn toyi amadi haujik adugumbagi revolt tawbagi tanjadu natte haujik maru oiribadi mamang chaidagi thoroi irang asidagi mioi lising humpu hena leibam chabam khangdana leiribase masi hana magi maramda mayumda hanjil hanbiu adugi matungda magi apamba singdo tawbiu maranai interest torokpadu akoigi organization sina yaba ngamloi masi matungda tawbiganu haina akoi media gi thongda thamjari Hujik viral chaliba akhoi MLA Minister Trump na kuyak piraga akhoi ki hujik oiriba Chief Minister lokthokpu report asina asumbu oregati akhoi leiriba akhoi IDPS mayam jida khoida samam no bam phole ana leiriba lengak sina tawri se kari no haidu sabsa bam khangdre ana karigumba Chief Minister asi silaga akhoi leiriba miyam ge phana phagaraba ari akhoi changbo yadri se changbo sangani haitadi akhoi miyam ase akhoi loinamak sinbo da akhoi aya pijarge akhoi leiriba IDPS mayam punamak akhoi loinu yarge adubu Chief Minister silaga akhoi gi leiriba miyam si jo sangbo yadaba aruga masigi kana bus leiru do tadi tabase amon tobigano madu tawtadi madu IDPS sing na kari orekani habito adubusu miyam khandabiu na san khangadoni na sagi interest on interest ta na sagi political game na game na tawbududi tobigano hojing matang chade ana leiriba IDPS sing sigi oiba waro senma pubira matamda adongi oiba political game ado sanabiu aro hojiki onadi hariba punma se thadokpiu na koi appeal tawjari